TIRANGA Mari LEINANA India gi flag PAIDUNA Mayai Lambi College Tagi College ki Satra Satri Amadi College ASHIGI Oja Punna College Tagina LUXMI BARZAR PHAOBA Rally ama Chatkhre Rally aduga Mari LEINANA College ASHIGI Principal Yumna Bihari na Paumi Singh da Fongdorakpada Har Ghar Tiranga na India gi Laikidaba Freedom Fighters Singh adubu Ikai Khumnaba Utpa Amadi Yumthong Kudingi Aikhoi Amatani Haibagi Wakalon Utnaba Har Ghar Tiranga si Pangthokpani Haina Fongdoki function asi koi director of university and higher education gi instruction makada koi page thona to haibani adu aroi page roja ngasi si aroi bu rang gadam male aroi bani aduga ani suba ari kho page ware ngasi na adu ngasi je koi satra jingsi ahan badadi masi flex si koi dc na madi director na haitare and issue to biram ya madadi adu andakti mai college gi page thona to na bana koi instruction purpose nasi koi function nasi panthok jabani ada har ghar tiranga si koi india gi laikhidraba haibitare koi gi freedom fighter jing duda koi na ikai khundong utpa aduga yumthong khunmak da koi university and diversity koi gi koi amatani haibigi yumthong khuding da unanaba adugumba har ghar tiranga function nasi koi panthok ben haina thamjage aduga masisu chahi khuding gi koi tawdana chulai aduga masi makha ta na jo koi kari haini mamang dadi koi har ghar tiranga ji flex da thet pa gakna tana antakti painting commission haidi har ghar gi flex gi aduga essay competition ama di makhan kya gi program singa je koi pangthok na ba koi thorang tobgari koi har ghar tiranga je koi not only koi manipuri wana de all india gi waina mafam khuni makta koi pangthok na ba adu pangthok nari aduga koi jo manipur gi jo koi college ami singda wafam khuri magda koi hujik pangthok nari hai wafam jai myam thamjage